Kuki Militiansing nongmei kapsinduna landarakadra haibagi meepaiba pokle. Kuki Militiansing yamna toina nongmei amadi bom kapsinduna landafam oiriba. Imphal East District lamlai kendragi manung sanna leiriba. Mitai khulsing haibadi Santi Khongbal, Sabungkho Kuno, Thamna pokpi amadi anakpada leiriba khulsingi miyam. Amuk hana Kuki Militiansing nongmei amadi bom kapsinduna landarakadra haibagi meepaiba pokle hairi. Hiram asigi matangda mathakta pankriba maitai khulsing asigi khunjasingdagi pause asina phangba paugi matung inadi maitai khulsinga naknana leiriba sangram Kuki khulda hauji Kuki khulai paibasing nauna tangsilakpaga loinana mafam aduda asauba kemsing saduna leisinba haukhre ngasidagi numit kharani ki mamangda khunjasingna lawloklamdai matam oirakpana maram oiraga pamdaba thokdoksing thoktanaba manak nakpa khulsingi hauzik oiriba phibam khangdoknaba drone thadoktuna yangsinba matamda Kuki singna toina landarakliba mafam ama oiriba sangram Kuki khulgi matai thangba labuka tainaba mafam singda Kuki khulai paibasing leiba uba phangki hairi drone thagatuna yengba matamda mafam aduda Kuki khulai paiba miyoi 15 rom leibaga loinana makhoina sathok sasin tawbada sizinaba gari Makhoigi leifamsing amadi maitai khulsinga tainaba mafamsingda nauna Kuki khulai paibasingna leinaba bunker amadi kemna singba sajinba uba phangki hairi oiriba phibam asida Santi Khongbal Sabungkho Kuno Thamna pokpi amadi anakpada leiriba maitai khunjasing lawrok pantha matam asida lawbukta kumduna lawlokpagi thabak tawnaba hotnabada yamna sauna akiba pokle maram aduna leingaki maikaidagi athubada midyang sangbiduna Kuki Militiansing asi takthoktuna miyamna lawbukta kumduna aki akhang leitana lawlokpa yananaba thabak pakhatpiu hairi